Kurumjari adon miyang tabi de base Times of Manipur TOMTV gi talking point ni miyang tabi de khwai puno pu taram nok seri ngasi lamdam asida tongan tongan ba issue kaya ama thok padantana ngasi bharat ki tongan tongan phum kaya ama issue kaya ama thokle adu Manipur bharat ki fifa no tin chho matungda lamdam asi impal tangi hingba lamdam amu oi habisi mipum khuding ona yana wa phum amu oi lakle adu ngasi bharat ki tongan tongan phum singda tongan tongan ba issue kaya ga mai le thorok thok wa thok kaya da mipal tangi hingba lamdam asida awa che theng kaya ama phangi habisi ju ngasi gi miyam yana wa phum amu na chatle adu hojik lamdam asida oi bade bharat ki parliament da citizenship amendment bill CAB pass tawkhra amasung ek on khra matungda aikoi jumthangnariba Assam Tripura Meghalaya yauna bharat ki tongan tongan state singda cap ki mayok ta khongjang kaya sangsilakpana ngasi lamdam asida nongda sinaba ya sinaba sangdaba ya potlam sing haibadi de tu life sinariba potlam kaya mupung phana phangtabagi sai theng ama lai asigulu sai theng sing aduni ngasi akhoi talking point na pro laksiriba topic asi CAB na akhoi sida pidi sai theng amasung akhoi gi nongmi de tu life ta thengnariba pot sai sing awat apa laksilakpa maru oina ngasi phawbada petrol phangdabi awam mayam sai na ba amasung phangloi dabi mi pai na ba miyam leiriba si ni akhoi ngasi talking point da bujaragu lai ba se adu si sing laba akhoi talking point da akhoi so yana bi ta election jari ba akhoi panelisting ai miyam ang sakama taksage akhoi ai nakan election bi ba se all Manipur Petroleum Products Transported Association ge dugulaba secretary ahung sambang tampak yaini akhoi halimu tampak yai busu ikai khumda busari amasung taram noksari aduga tamu tampak yagi heng mathang election bi ba sina akhoi JCIL PS ki akhoi convener oriba YKD ni yama YKD ni busu taram noksari aduga makha tarak pada leibi ba akhoi sina akhoi sanaleba pause gi editor Hemant Kumar Ningomani tamu Hemant Kumar busu taram noksari tamu ngasi oriba mayam puna manak puna khana ba topic se an boina akhoi comment question oina thamjage ngasi akhoi lamdam sida akhoi awaba gi sithing phangi mark sei tamu akhoi Assam da tongan tongan lo akhoi khongjang kaya amasung silakpa amasung thangnari ba state sing da khongjang mayam sang silakpa dagi akhoi lamdam sida petrol phangaroi dra haibagi awaba ma akhoi miyam da mi paina bolai bidagi ngasi akhoi petrol pump sing da akhoi queue lep da ganda akhoi miyam sina akhoi thau long no bo no bo aduga nuhik numitang phawba da hojik akhoi queue pareng sana lepna ba hayengi na ba phok tongna ba di petrol pump khara khakna akhoi thong thijin gi ba si wari bi film sida akhoi oirei bang ngasi petrol phangoi dra na miyam pi pai na ba le pasida ni akhoi ngasi topic oin thamjari se ada oirei film sida akhoi kai han yeng bigi do akhoi tamu gro da na akhoi all Manipur Petroleum Products and Transport Association gi tamu akhoi secretary ahung sangbam tampak yai da tang thamge tam ngapi gani tamphai yai da thamje si amam tagda ai mayam puna mo konjari keno ne akhoi gi city akhoi gi Manipur gi hana dege hona sumaina akhoi panic buying city adu leire thau leire so leiba masi ai kitang tawon ning ji ai taraptagi di hoji ki koi ai akhoi gari mayam hoji 700 above ni near 700 muni akhoi na hoji chau kutok pusin tawri se adu go hoji se akhoi ki rainy season lakpa matam da sei khuding ge oina Dimapur gi lambi se adum landslide toba dagi adugumba mayam na ju khangna dana dum lairabani sigi problem sina aikoina jiribam lambi ja chatpani adu jiribam lambi da chatlaga su problem ka su thudo ko leite maramde koi garim sing sina koi gi Manipur gi dagar leba koi gi petroleum product sing si koi adum fulfill oina adum singi aikoi ngang nan dagi ujik su adum singna adum chali aduna hariba lambi sida chatpa sida aikoina Hojiki laibak thibuna akhoi lairiba Assam irang adigi Meghalaya da thoiba northern region da thoiba cap siga mari leina na thoiba irang sina tawrakpadagi akhoi gi andha deporter load tawrakta ba madagi hariba filling points da load tawrakta badagi kitang chathok chasina tawna du ngarang han khaktani moigi hojiki lairiba Assam gi irang sina hek phabagadi adum load tawna na bagari khali da na koi 250 mukni Hoji loaded khali ji changi bese sei gari si hoji ki koi bed coach si koi kaino da thau filling point si da gati gi lei si da handa da na lei lambi ja standard tau lei an hari ba pochina tap thunga ngarang su na han so dum loaded gari sing si hoji lei malom da ai gi wakhan da di thau marang kaina dum lei aduna mayam si yamna pakatna koi pening buying si dum tawbiganu ai gi tarap tagi di maram ni soidana ngarang nong nini sat launa hek relax toba pomthorok baga irang hek phabaga koigi adum chatkani aduna an feeling point du lai rekta banina adam mayam na kina bagi wani masidi
ꯊꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯩꯌꯦꯅ ꯑꯩꯗꯤ ꯊꯝꯖꯩ ꯊꯥꯎꯁꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯇꯝꯐꯩ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯥꯎꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯥꯂꯣꯝꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯗꯤꯄꯣꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯇꯦꯡꯀꯔꯁ ꯃꯌꯥꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯅ ꯍꯪꯖꯕꯗꯁꯨ ꯑꯩꯈꯣꯏ ꯀꯦꯞꯇꯦꯟ PD ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁ꯭ꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯄꯦꯇ꯭ꯔꯣꯜ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯤꯄꯣꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯗꯤꯖꯜꯒꯤꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯈꯣꯡꯊꯥꯡ ꯑꯃꯒꯤ ꯑꯣꯏꯅ ꯑꯣꯏꯜ ꯄꯝꯁꯤꯡꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥꯗ ꯊꯥꯎ ꯂꯤꯇꯔ 3 ꯄꯤꯅꯕ ꯑꯗꯨꯒ ꯀꯥꯔꯒꯨꯝꯕꯗ 5 ꯄꯤꯅꯕ ꯑꯗꯨꯒ ꯍꯦꯟꯅ ꯍꯦꯚꯤ ꯒꯥꯔꯤꯁꯤꯡꯗꯅ ꯂꯤꯇꯔ 8 ꯄꯤꯅꯕ ꯑꯩꯈꯣꯏ ꯃꯍꯥꯛꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩ ꯇꯥꯃꯣ ꯍꯤꯃꯠꯇꯗ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯃꯨꯛ ꯁꯔꯀꯥꯔ ꯂꯧꯈꯠꯂꯤꯕ ꯐꯤꯕꯝꯁꯤꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯍꯥꯟꯕꯒꯤ ꯇꯣꯄꯤꯛꯇꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯔꯤ ꯊꯝꯕꯤꯅꯤꯡꯒꯦ ꯃꯅꯤꯄꯨꯔꯗ ꯀꯔꯤꯁꯨ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯠꯇꯕꯗ ꯄꯦꯅꯤꯛ ꯕꯥꯏꯡ ꯍꯥꯏꯗꯤ ꯃꯤꯌꯥꯝꯁꯤꯅ ꯊꯥꯎ ꯐꯪꯉꯔꯣꯏꯅ ꯄꯥꯈꯠꯇꯅ ꯊꯥꯎ ꯂꯧꯁꯟꯅꯕꯒꯤ ꯆꯥꯡꯁꯦ ꯃꯁꯤ ꯋꯥꯡꯈꯠꯂꯛꯄꯁꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯇꯧꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯄꯥꯈꯠꯂꯤꯁꯤꯁꯨ ꯃꯔꯝꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯁꯥꯝꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯈꯪꯕꯤꯗꯨꯉꯥꯏ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ ꯆꯠꯅꯈꯤꯕꯗꯒꯤ ꯏꯔꯥꯡ ꯑꯆꯧꯕ ꯍꯧꯋꯤ ꯃꯤꯁꯤ 2 ꯁꯤꯕ 2 ꯁꯤ ꯍꯥꯏꯕ ꯌꯥꯎꯏ 3 ꯁꯤ ꯍꯥꯏꯕ ꯌꯥꯎꯏ ꯑꯗꯣ 2 ꯁꯤꯅ ꯂꯧꯔꯁꯤ ꯑꯗꯒꯤꯗꯤ ꯒꯥꯔꯤ ꯃꯩ ꯊꯥꯗꯅ ꯗꯦꯟ ꯂꯝꯕꯤ ꯊꯤꯡꯗꯅ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯄ꯭ꯔꯣꯇꯦꯁꯁꯤ ꯈꯣꯠꯈꯣꯠꯇꯤ ꯃꯁꯥ ꯃꯐꯣ ꯑꯗꯨꯝ ꯇꯧꯏ ꯑꯗꯒꯤꯗꯤ ꯁꯤꯜꯆꯔꯣꯝꯗꯁꯨ ꯇꯧꯈꯠꯂꯛꯏ ꯑꯗꯒꯤ ꯃꯊꯪ ꯇꯧꯔꯛꯏ ꯑꯗꯒꯤꯗꯤ ꯃꯦꯘꯥꯂꯌꯥ ꯌꯧꯈꯠꯂꯛꯏꯕ ꯇꯧꯔꯤꯁꯤ ꯍꯧꯖꯤꯛ ꯃꯦꯘꯥꯂꯌꯥ ꯌꯥꯝ ꯀꯜꯂꯤ ꯍꯧꯖꯤꯛ ꯉꯁꯤꯁꯤ ꯀꯥꯔꯐ꯭ꯌꯨꯁꯤ ꯈꯔ ꯔꯤꯂꯦꯛꯁ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯦ ꯈꯔ ꯏꯪꯊꯕ ꯍꯥꯏꯇꯥꯔꯦ ꯏꯪꯊꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯑꯗꯣ ꯃꯁꯤꯗ ꯎꯪꯈꯠꯅꯕꯗꯤ ꯑꯗꯨꯝ ꯂꯩ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯅꯥꯀꯟꯗꯅ ꯂꯥꯛꯑꯔꯣꯏ ꯐꯪꯉꯔꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯅꯦꯕ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯇꯧꯔꯒꯗꯤ 10ꯅꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯊꯥꯎ ꯐꯪꯉꯔꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯃꯌꯥꯝꯅ ꯄꯥꯈꯠꯅꯕ ꯃꯁꯤ ꯄꯣꯠꯁꯤ ꯑꯁꯥꯝꯗꯁꯨ ꯅꯨꯡꯉꯥꯏꯔꯦ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯗꯤ ꯑꯣꯏꯜ ꯄꯝ ꯊꯣꯡ ꯂꯣꯟꯕ ꯌꯥꯎꯅꯕꯤꯅꯤ ꯊꯣꯡ ꯂꯣꯜꯂꯕꯅꯤꯅ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯁꯥꯝꯗ ꯊꯥꯎ ꯑꯗꯨꯝ ꯐꯪꯗꯦ ꯀꯥꯔꯐ꯭ꯌꯨ ꯃꯅꯨꯡꯗꯁꯨ ꯂꯣꯟꯈꯤꯕꯅꯤ ꯊꯥꯎ ꯐꯪꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯈꯔꯗꯤ ꯂꯩ ꯃꯣꯏꯗ ꯊꯣꯛꯑꯒꯁꯨ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯦ ꯅꯥꯒꯥꯂꯦꯟꯁꯨ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯗꯦꯟ ꯑꯗꯒꯤꯗꯤ ꯇ꯭ꯔꯤꯄꯨꯔꯥꯁꯨ ꯊꯣꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯏꯁꯇꯦꯠ ꯄꯨꯝꯅꯃꯛꯀꯤ ꯊꯥꯎꯁꯤꯡꯁꯤ ꯀꯔꯥꯏꯋꯥꯏꯗꯒꯤ ꯂꯧꯒꯦꯁꯤ ꯑꯅꯝꯕ ꯀꯩꯅꯣꯗꯒꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯁꯤꯗꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯄ ꯗꯤꯄꯣꯁꯤꯡꯗꯒꯤ ꯂꯧꯕ ꯉꯥꯛꯇꯅꯦ ꯄꯣꯠꯁꯤꯡꯁꯦ ꯑꯗꯨꯅꯤ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯥꯎꯁꯤ ꯐꯪꯉꯔꯣꯏꯅ ꯍꯥꯏꯕꯗꯒꯤ ꯄꯥꯈꯠꯅꯕꯗꯒꯤ ꯃꯌꯥꯝꯁꯤ ꯂꯧꯁꯤꯟꯅꯔꯤꯁꯦ ꯃꯁꯤꯒꯤꯁꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯁꯤꯃ ꯑꯩ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯇꯣꯏꯁꯦ ꯑꯩꯅ ꯉꯁꯤ ꯊꯥꯎꯁꯤ ꯂꯧꯁꯜꯂꯨꯔꯅꯤ ꯇꯦꯡꯀꯤ ꯐꯨꯜ ꯍꯥꯞꯆꯜꯂꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯇꯦꯡꯀꯤ ꯐꯨꯜꯁꯤ ꯇꯦꯡꯀꯤ ꯐꯨꯜ ꯍꯥꯞꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇꯗꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯍꯥꯞꯇꯣꯏꯅꯦ ꯃꯔꯝꯗꯤ ꯑꯩ ꯊꯥꯎ ꯐꯪꯉꯔꯣꯏꯅ ꯑꯗꯣ ꯃꯣꯏꯒꯨꯝꯕ ꯈꯔꯅ ꯀ꯭ꯌꯨ ꯂꯦꯞꯄ ꯉꯝꯕ ꯀꯥꯡꯕꯨ ꯈꯔꯅꯗꯤ ꯊꯥꯎꯁꯤ ꯂꯧꯔꯅꯤ ꯑꯗꯒꯤ ꯀ꯭ꯌꯨ ꯂꯦꯞꯄ ꯉꯝꯍꯧꯗꯕ ꯀꯥꯡꯕꯨꯅ ꯑꯊꯨ ꯑꯀꯥꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯂꯤꯇꯔ ꯑꯃꯇ ꯂꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯃꯗꯨ ꯐꯪꯉꯔꯣꯏ ꯊꯥꯎ ꯐꯪꯗꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯂꯥꯛꯇꯣꯏꯁꯤ ꯑꯗꯒꯤ ꯑꯃꯔꯣꯝꯗꯅ ꯀꯃꯥꯏꯅ ꯇꯧꯏ ꯉꯁꯥꯏꯒꯤ ꯑꯣꯏꯜ ꯄꯝ ꯍꯥꯏꯒꯗ꯭ꯔꯥ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯣꯏꯜ ꯄꯝꯁꯤꯡꯁꯤꯗ ꯂꯧꯔꯤꯁꯤꯡꯁꯤ ꯉꯁꯤꯁꯤ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦꯅꯤ ꯕꯦꯡ ꯁꯨꯇꯤꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯩꯁꯥ ꯀꯩꯅꯣ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯌꯦꯡ ꯁꯨꯇꯤꯅꯤ ꯑꯗꯣ ꯉꯔꯥꯡꯁꯤ ꯃꯣꯏꯅ ꯅꯨꯃꯤꯠ 4-5ꯁꯤ ꯀꯣꯟꯅꯅꯕ ꯍꯥꯏꯅ ꯊꯥꯎꯁꯤ ꯂꯣꯏ ꯆꯤꯡꯊꯣꯛꯅ ꯂꯧꯈ꯭ꯔꯕꯅꯦꯕ ꯆꯤꯡꯊꯣꯛꯅꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯊꯥꯎꯁꯤ ꯅꯍꯥꯟꯈꯣꯏꯗꯤ ꯄꯨꯡꯈꯥꯏ ꯃꯅꯨꯡꯗ ꯒꯥꯔꯤ ꯑꯃ ꯀꯥꯞꯄꯅꯤ ꯑꯗꯩ ꯃꯤꯅꯤꯠ 10 ꯃꯅꯨꯡꯗ ꯑꯃ ꯀꯥꯞꯄꯝꯕꯅꯤ ꯍꯧꯖꯤꯛꯁꯤꯅ ꯍꯦꯛꯇ ꯀ꯭ꯌꯨꯁꯤꯗ ꯀꯥꯞꯊꯔꯛꯄꯅꯦꯕ ꯀꯥꯞꯊꯔꯛꯄꯁꯤꯁꯨ ꯂꯤꯇꯔ ꯑꯃ ꯀꯥꯞꯄꯝꯕ 100 ꯀꯥꯞꯄꯝꯕ ꯅꯠꯇ꯭ꯔꯦ ꯐꯨꯜ ꯀꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯅ ꯅꯨꯃꯤꯠ 4ꯅꯤ ꯆꯪꯒꯗꯕ 4ꯅꯤ ꯆꯪꯉꯒ ꯌꯦꯟꯒꯗꯕ ꯄꯤꯒꯗꯕ ꯊꯥꯎꯗꯨ ꯁꯦꯜ ꯇꯧꯗꯕ ꯁꯦꯜꯗꯨ ꯄꯨꯡ ꯈꯔꯗ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯨꯅꯅꯤ ꯃꯌꯥꯝꯅ ꯉꯁꯥꯏ ꯇꯝꯕꯤꯗ ꯊꯥꯎ ꯇꯦꯡꯀꯤ ꯊꯣꯡ ꯀꯩꯅꯣ ꯂꯣꯟꯈ꯭ꯔꯦ ꯑꯣꯏꯜ ꯄꯝ ꯊꯣꯡ ꯂꯣꯜꯂꯦ ꯊꯥꯎꯁꯤ ꯉꯔꯥꯡꯗ ꯂꯧꯈꯤꯕꯅꯤ ꯊꯣꯡ ꯂꯣꯜꯂꯦ ꯑꯗꯣ ꯃꯌꯥꯝꯗꯨꯅ ꯍꯥꯟꯅꯔꯤꯗꯨꯗꯤ ꯎꯗꯦꯕ ꯂꯧꯔꯤꯗꯨꯗꯤ ꯎꯗꯦꯕ ꯑꯁꯤꯗꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯂꯧꯐꯝ ꯊꯣꯛꯄꯗꯨ ꯂꯧꯔꯒꯗꯤ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯐꯪꯗꯣꯏꯅꯤ ꯃꯥꯒꯤ ꯋꯥꯠꯂꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯍꯥꯡꯆꯤꯠꯁꯨ ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯃꯟꯗꯦ ꯅꯨꯃꯤꯠꯇꯒꯤꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯑꯣꯏꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯊꯣꯡ ꯍꯥꯡꯉꯅꯤ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯃꯊꯪꯒꯤ ꯏꯟꯗꯤꯌꯟ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯊꯥꯎ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯁꯤꯅꯦꯕ ꯂꯥꯛꯏꯁꯤꯡꯁꯦ ꯑꯗꯨ ꯂꯩꯇꯕꯅꯦꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯈꯨꯗꯛꯇ ꯃꯌꯥꯝꯁꯨ ꯑꯣꯝꯖꯔ ꯂꯧꯈ꯭ꯔꯕꯅꯤꯅ ꯇꯠꯂꯅꯤ ꯍꯌꯦꯡꯁꯤ ꯀꯩꯅꯣꯒꯤ ꯑꯣꯏꯜ ꯄꯝ ꯑꯌꯥꯝꯕ ꯊꯣꯡ ꯍꯥꯡꯉꯔꯣꯏ ꯃꯔꯝꯗꯤ ꯉꯁꯤ ꯂꯣꯏ ꯂꯧꯅꯈ꯭ꯔꯕꯅꯤ나 ꯍꯌꯦꯡ ꯊꯣꯡ ꯂꯣꯜꯂꯅꯤ ꯊꯥꯎ ꯂꯩꯇ꯭ꯔꯕꯅꯤꯅꯕ ꯁꯨꯇꯤ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯍꯪꯆꯤꯠꯀꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯄꯨꯡ 12ꯒꯤ ꯃꯇꯨꯡꯗ ꯊꯥꯎ ꯈꯔ ꯐꯪꯅꯔꯛꯀꯗꯣꯏꯅꯦꯕ ꯂꯥꯛꯏꯁꯦ ꯁꯤꯅꯦꯕ ꯂꯩꯁꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯍꯣꯞꯆꯟꯗꯅ ꯑꯃꯨꯛꯁꯨ ꯂꯧꯕꯤꯔꯕ ꯂꯧꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯥꯎ ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯃꯌꯥꯝꯁꯦ ꯑꯉꯝꯕ ꯃꯌꯥꯝꯅ ꯀ꯭ꯌꯨ ꯂꯦꯞꯄ ꯉꯝꯕ ꯃꯌꯥꯝꯅ ꯇꯧꯗꯣꯏꯅꯦꯕ ꯁꯤꯃ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯀꯤꯔꯤꯁꯤ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯊꯥꯎ ꯄꯨꯁꯜꯂꯛꯇꯕꯗꯨꯅꯤꯀꯣ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯎ ꯄꯨꯁꯜꯂꯛꯇꯕꯗꯨꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯕꯤꯔꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯀꯥꯡꯕꯨꯅ ꯍꯥꯏꯕꯤꯔꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯊꯥꯎ ꯍꯥꯟꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯥꯒꯤ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯂꯩ ꯌꯧꯗ꯭ꯔꯤ ꯑꯗꯣ ꯃꯣꯏ ꯆꯠꯄꯁꯨ ꯀꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯤꯅꯤ
gari si driver na pu ni driver na pu du ma moment ta cha ra phon de kha sep oge da jaga am da moi le rang bani la khali sport yo ga sungai de miyang ho ji kai mo pai le jan ti ko bas mai thari do di police ke mang da adagi mi gi mai thari e ka no gi BJP gi or na ta na MLA miyang gi mai thari si ti sim minister gi mai da nung la dari do si ki pon te ma yang gi kan wa mo ba je aduna si mo pot ma ya ma le bani na ji si karam ma thum da thau po sala ka do no khar di rang di handare yare thau si hayeng horen dang si da mi ani si ro ne amu hingla ka doimni amu la ka do ne pot se adu ra ka di sigi da mukta ne ba ai koina nangwe koina sanga khara da sakhum kathil si da oil depot ma le rami oil depot si machine mi tare ni pan dagi hen thau sande na kare na sanna ba na strike to so ma to so ya na ba na tha ni hungi channam ne na malom da thammi ne malom gi oil depot si diesel si mi tra ngani kunni gi tha se diesel si karo gi tha ani gi sok ba ya ma sok le thok ne adagi petrol se tha ma gi sok le thok ne अखोई मणिपुर ना हौजिक सीनरी से सीनरी सी पेट्रोलियम प्रोडक्शन पेट्रोलियम है तारे पेट्रोलियम से ना किलोलीटर सी चौंगुम सीने रिपोर्ट लई अदो डीजल ना चौंगा तक साथोक सीने न लई अदो था अहंग योदि कैम लेम तो केम ती था नि कैम लेम तो केम यो अदो oil deposit ta kamai tok na lerek ta bano hayo pot ne hoi wang am lai minister na hang sa ha bidi khar na hoi no mi manga ni hai khar na no mi tara ni hai aro akhoi no sum yang bada maximum yang bada no mi tara ni de thau le lai gane se akhoi lau de hoi maram se sum ai na khale kari gi no transporter sing ba to se na lai bi na transporter na te sai na wa na ta hojik se akhoi na kham khar ni ko imphal dimapur lambi da ha na thau singami thau sing basi singi man da di shidagi sakhiba adu thau halaga lak pase 5 days numin manga ni sange khoi gari amana chaloraga halak pase numin manga ni sange adagi di akhoi som nak ngi lambi je mu sakhide sakhide maram nyam nyami maram du mang da lambi phata bas amani lambi ada slip ta badagi ya da badagi suna kan sakhibe su mayam yaw adagi imphal jiribam lambi rum sale koi yam koi adu problem kra handai thongi sima thongi sima kai tam lak sake thongi loira poni ko si thongi masibu akhoi gi manipur na india da tingi basi sahi phana ya me thong khoi gi kam sang thong mu sang bote khoi gi government su dungai ko baraki akhoi gi imphal jiribam lambi si aeroplane tab ya no sem ya mine ko thong kam sang ba thong ani ko mota sang am de si loi am de si ni jawab ba loi ba si loi bi thakalai pondri ko si phim de lei ne ba to se aduna imphal jiribam lambi rom de salagana 10 days sange 10 days sang basi adale gadi tangai phadradi anu mangane na sang doi ba thau por pada mangane sang doi ngasi thau ape hei lakan thau manu mangane sang doi ne imphal yor pada adu oragadi thau gi stock ta lagi ba position siga adagi som nakandri gari sang pachang tabi phim ma lei ba som nakandri su score thar la sapi phim ju leita bani na maha ta na sapi leita bani na thau gi problem di khagadi dum lei ne ba dum lei basi akoi na khangmi na ba ta thau gi problem si lei heb si khoi gi lenga nga su pung phan mang de theng na gi mang de experience lei ba ni akoi si thau phang da bi awa ba leita lu pasani he na yo phu thong na gi gi thong ko yam lei gre aduna lenga nga su he na ming sang ga di he na phagada na khaje ai tamu thi na mu la sage tamu thi hojik si khoi lamdam si gi oina akoi JCLPS da su ko yam sang le khoi inner lines power system gi de tongan pham yam sang e hojik adu hojik bird ki parliament ti cap se pass to khre adu ek phaw on gre hojik ekhoi gum thang dari ba tongan ba state sing da di khoi cap se sanna ba yaro ena akan khung sing se le do manipur ki parja sing gi martai su khoi cap se yaning de ba phong ko le na tongan pham yam sing se le do sing se le ba khung jang mayam si gi mar si da ekhoi gi oi ba JCLPS gi ba phirep su dum dai jai adu hojik oi ba khung jang mayam si oi ba manipur da pot chai phang da ba adagi day to day life sin da pot lam mayam gi price pot chai maman gi wang khalak pa ching gi maman pa yang kai pa yor pa pot chai alu ki da ba contract pirak pa tilong da lu pa chama kun go pirak gi lak pa station da khoi khung jang jang si le ba ma su khung jang jang mayam demand tali ba ma su demand tali ba sing du gi akoi thoburoi hai batai ama oi diba akoi convener om JCLPS si wakhal di kai lebi masi hoi hojiki petrol gi kai gi laiba kef ki irang number more kan yaning da gi moment tu number more kan da samda curfew lai gi number more kan da madu puthorakada bagi thau puthorakada bagi chingthorakada bagi problem number more kan da ngasi di koi manipur da thau phangaroi na mayam si da panic buying ama wa wakhal lama masi kai no masi ge apprehension si dum leini kai no kan da manipur da pas hogi ba thodok sing du da manipur da tongan bi issue mayam khakta natraga manipur da lei ki ba blockade ki kai gi leiba se theng phanga da matam mamang da thau phangna da bagi madu gi pot tu leiba aduna masi gi posi ai khoi kitang handare na khalam madu ji laiba moment si namar mar kan da ngasi di queue sang na lepa kan da mayam si thau phangoroi da bagi lepa masi da koina
ꯇꯧꯍꯟꯖꯅꯤꯡꯕ ꯈꯔ ꯂꯩ ꯒꯣꯔꯃꯦꯟꯗ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯊꯣꯛꯂꯛꯀꯗꯣꯔꯦꯁꯤ ꯊꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁ꯭ꯀꯔꯁꯤꯇꯤ ꯂꯥꯛꯀꯗꯣꯔꯦꯁꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯅ ꯈꯪꯉꯕꯅꯤꯅ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯃꯁꯤ ꯑꯣꯏꯜ ꯗꯤꯄꯣꯁꯤꯡꯁꯤꯗ ꯃꯇꯝ ꯆꯥꯅ ꯏꯟꯇꯔꯚꯦꯟꯁꯟ ꯃꯣꯏꯒꯤ ꯌꯦꯡꯁꯤꯟꯕ ꯑꯃ ꯆꯪꯉꯦꯅ ꯈꯜꯂꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯊꯥꯎꯁꯤ ꯍꯧꯖꯤꯛ ꯄꯥꯛꯂꯧꯗ ꯂꯧꯕ ꯉꯁꯥꯏ ꯑꯌꯨꯛ ꯉꯔꯥꯡꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝꯁꯤ ꯀ꯭ꯌꯨ ꯂꯦꯞꯄꯒ ꯍꯥꯟꯅ ꯍꯥꯜꯂꯝꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝꯁꯤꯗ ꯐꯨꯜ ꯍꯟꯖꯟꯅꯔꯛꯄ ꯃꯔꯝꯗꯤ ꯃꯥꯁꯨ ꯃꯥꯒꯤ ꯄꯣꯠꯇꯨꯒꯤ ꯍꯌꯦꯡ ꯐꯪꯍꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯗꯨꯒ ꯑꯃꯅ ꯕ꯭ꯂꯦꯛꯀꯤ ꯄꯣꯠꯁꯤꯃ ꯃꯔꯨꯑꯣꯏꯅ ꯕ꯭ꯂꯦꯛꯇ ꯄꯤꯄꯥꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯄꯤꯄꯥ ꯑꯆꯧꯕ ꯂꯤꯇꯔ 10 ꯆꯟꯕ 30 ꯆꯟꯕꯁꯤꯡꯁꯤꯗ ꯄꯤꯄꯥꯁꯤꯡꯁꯤꯗ ꯍꯥꯜꯂꯒ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯈꯪꯗꯅ ꯍꯥꯟꯅ ꯇꯧꯗꯕꯗꯧꯅ ꯄꯨꯊꯣꯛꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯁꯤ ꯁ꯭ꯇꯣꯔꯗ ꯂꯩꯍꯧꯒꯗꯕ ꯊꯥꯎꯒꯤ ꯁꯔꯨꯛꯁꯤ ꯃꯌꯥꯝꯗ ꯃꯇꯝ ꯆꯥꯡ ꯅꯥꯏꯅ ꯄꯤꯒꯗꯕꯗꯨ ꯄꯤꯕ ꯉꯝꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯩ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯕ ꯃꯁꯤ ꯀꯦꯐ ꯑꯦꯟ ꯄꯤꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯃꯣꯅꯤꯇꯔ ꯇꯧꯔꯀꯥꯟꯗ ꯃꯗꯨ ꯁꯦꯟꯅꯍꯧꯕ ꯑꯃ ꯆꯪꯉꯤ ꯃꯗꯨ ꯁꯦꯟꯅꯕꯒꯤ ꯆꯥꯡꯗꯨ ꯎꯗꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯃꯤꯅꯤꯁꯇꯔꯅ ꯀꯦꯐ ꯑꯦꯟ ꯄꯤꯗꯤ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯗꯨ ꯂꯤꯇꯔ 3 ꯒꯥꯔꯤ ꯃꯆꯥꯗ ꯑꯆꯧꯕꯗ ꯂꯤꯇꯔ 5 ꯍꯥꯏꯗꯤ ꯍꯥꯏꯔꯒꯁꯨ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯡꯗꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯊꯦꯡꯕ ꯐꯥꯎꯗꯤ ꯃꯗꯨꯒꯤ ꯅꯤꯌꯣꯝꯗꯨ ꯉꯥꯛꯅ ꯆꯠꯍꯧꯗꯦꯅ ꯈꯜꯂꯦꯕ ꯑꯗꯨꯝ ꯃꯌꯥꯝꯗꯨ ꯍꯥꯞꯍꯧꯏ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯩꯅꯍꯧꯏ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯃꯤꯌꯥꯝꯗ ꯐꯖꯅ ꯃꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁ꯭ꯇꯣꯛꯀꯤ ꯄꯣꯖꯤꯁꯟꯁꯤꯡꯁꯤ ꯐꯖꯅ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯏꯔꯥꯡꯁꯤ ꯀꯩꯗꯧꯉꯩ ꯂꯣꯏꯒꯗꯕꯅꯣ ꯈꯪꯗꯕꯅꯤꯅ ꯃꯤꯁꯤꯡꯁꯤꯗꯗꯤ ꯃꯗꯨꯒꯤ ꯄꯦꯇ꯭ꯔꯣꯜꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯤ ꯂꯩꯕꯅꯤꯅ ꯁꯤꯒ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯣꯏꯁꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯩꯗꯣ ꯑꯩꯈꯣꯏꯒꯤ ꯀꯦꯐ ꯑꯦꯟ ꯄꯤꯗꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯗ ꯕꯖꯥꯔꯒꯤ ꯃꯥꯔꯀꯦꯠꯇ ꯐꯪꯕ ꯑꯦꯁꯦꯁꯟ ꯀꯝꯃꯣꯗꯤꯇꯤꯁꯤꯡꯁꯦ ꯉꯁꯤ ꯍꯧꯖꯤꯛ ꯍꯌꯦꯡ ꯍꯪꯆꯤꯠꯇꯒꯤ ꯃꯃꯜ ꯇꯥꯡꯈꯠꯂꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯇꯥꯡꯈꯠꯄ ꯍꯧꯔꯕꯅꯤ ꯋꯥꯡꯈꯠꯂꯛꯄ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯂꯝꯕꯤ ꯒꯥꯔꯤ ꯆꯠꯇ꯭ꯔꯦ ꯒꯥꯔꯤ ꯆꯤꯡꯊꯣꯛꯇ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯄꯣꯠꯇꯤ ꯂꯩꯔꯒ ꯁ꯭ꯇꯣꯛ ꯂꯩꯔꯒꯁꯨ ꯃꯗꯨ ꯊꯥꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯑꯗꯨꯅ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯃꯁꯤ ꯄ꯭ꯔꯥꯏꯁ ꯐꯤꯛꯁꯦꯁꯟ ꯀꯃꯤꯇꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯃꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅೋ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯃꯥꯔꯀꯦꯠꯀꯤ ꯄ꯭ꯔꯥꯏꯁꯁꯤꯡꯁꯤ ꯃꯇꯝ ꯆꯥꯅ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡꯁꯤ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯑꯃ ꯆꯪꯉꯦꯕ ꯃꯁꯤ ꯇꯧꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡꯅ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯃꯥꯔꯀꯦꯠꯁꯤ ꯃꯈꯣꯏ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯃꯣꯏꯅ ꯄ꯭ꯔꯥꯏꯁꯁꯤ ꯍꯦꯛꯇ ꯂꯦꯞꯄꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯇꯝꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯡꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏ ꯆꯦꯡ ꯍꯥꯏꯔꯦ ꯆꯦꯡꯁꯤ ꯍꯧꯖꯤꯛ ꯆꯦꯡ ꯀꯤꯂꯣꯗ ꯂꯨꯄꯥ ꯁꯨꯄꯔ ꯐꯥꯏꯟ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯂꯨꯄꯥ 50 ꯍꯦꯜꯂꯝꯃꯅꯤ ꯃꯁꯤꯁꯨ ꯈꯟꯅꯅꯤꯡꯉꯥꯏꯅꯤ ꯃꯁꯤ ꯂꯨꯄꯥ 3 ꯄꯤꯕ ꯄꯣꯠꯅ ꯂꯨꯄꯥ 50 ꯌꯧꯔꯛꯏꯁꯦ ꯃꯁꯤꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯅꯤꯄꯨꯔꯗꯪ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯩꯅ ꯈꯟꯕꯗ ꯃꯔꯝꯗꯤ ꯐꯪꯉꯤꯕ ꯄꯣꯠꯁꯤ ꯂꯨꯄꯥ 3 ꯄꯤꯕ ꯄꯣꯠꯇꯨꯅ ꯂꯨꯄꯥ 50ꯗ ꯃꯥꯔꯀꯦꯠꯇ ꯌꯣꯜꯂꯛꯏ ꯌꯣꯟꯕ ꯌꯥꯗꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯌꯣꯜꯂꯦꯕ ꯃꯅꯤꯄꯨꯔꯗꯗꯤꯀꯣ ꯃꯁꯤ ꯑꯦꯛ ꯑꯦꯟ ꯔꯨꯜꯁꯤꯡꯗꯨ ꯂꯣꯏ ꯚꯥꯏꯑꯣꯂꯦꯠ ꯇꯧꯋꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤ ꯒꯣꯔꯃꯦꯟꯅ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯌꯥꯝ ꯐꯖꯅ ꯃꯣꯅꯤꯇꯔ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯌꯥꯝꯒꯤꯗꯤ ꯃꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯊꯧ ꯇꯥꯕꯅꯤना ꯃꯗꯨ ꯂꯩꯁꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯝ ꯃꯁꯛꯅꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯆꯪꯉꯤ ꯍꯥꯏꯕꯅꯤ ꯑꯗꯩ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤꯗ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃꯁꯨꯡ ꯄꯣꯠ ꯆꯩ ꯃꯃꯜ ꯇꯥꯡꯂꯛꯄꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅꯁꯨ ꯑꯩꯈꯣꯏ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯉꯒ ꯄ꯭ꯔꯥꯏꯁ ꯐꯤꯛꯁꯦꯁꯟ ꯀꯃꯤꯇꯤ ꯂꯦꯞꯊꯣꯛꯇꯅ ꯗꯨꯀꯥꯟꯁꯤꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯂꯩꯔꯤꯕ ꯁ꯭ꯇꯣꯛꯅ ꯀꯌꯥꯅꯣ ꯄ꯭ꯔꯥꯏꯁꯅ ꯀꯌꯥꯅꯣ ꯑꯗꯨ ꯃꯤꯌꯥꯝꯅ ꯈꯪꯍꯜꯂꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯆꯌꯦꯠꯅꯕꯁꯤꯡ ꯑꯁꯤ ꯂꯩꯇꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯁꯤꯡ ꯃꯤꯀꯨꯞ ꯑꯃꯇꯪ ꯏꯀꯥꯏꯅꯔꯕꯤ ꯇꯥꯟꯖꯥꯗꯨꯔꯣꯝꯗꯒꯤ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯊꯪ ꯇꯥꯕꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯊꯦꯡꯅꯒꯦ ꯑꯋꯥ ꯆꯩꯅꯥ ꯀꯔꯤ ꯊꯦꯡꯅꯔꯤꯒꯦ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯅ ꯂꯧꯈꯠꯆꯒꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯏꯀꯥꯏꯅꯔꯕꯤ ꯇꯥꯟꯖꯥ ꯂꯧꯖꯔꯤ अनौब अमदी नुंगाय पाव गवर्नमेंट की थबक सोयना फंगबा यारगनी ICS कोचिंग सेंटर ना 100% जॉब फंगनबगीदमक्ता गारंटी पीदुन लागली इंडिया की ओइना सरकार की थबक ख्वाइदगी मसिंग एना फंगलेबा ICS कोचिंग सेंटर इम्फाल सुहानगन ICS की थोदोब फीचर्स सिंगदी कोर्स अमखक की प्रिपरेशन तौबिरगा तोंगान डिपार्टमेंट सिंगी हाइबदी बैंकिंग रेलवे पोस्ट ऑफिस होम टीचिंग डिफेंस कोर्ट हाइबसिंग असिदा थबक लाइन फंगलगन ICS की टीचिंग मेथड ना मिनिट मरी नत्रगा मंगा संगदब क्वेश्चन सिंगबु सेकेंड अहुम नत्रगा मरी द सॉल्व तब ngमले इम्फाल द लेरिबा ICS कोचिंग सेंटर दा बोर्डिंग की खुदोंग चाबजु थमजरी फॉर डिटेल्स प्लीज कांटेक्ट ICS कोचिंग सेंटर इम्फाल कसामथोंग होदाम लाइरक
ꯑꯕꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯇꯝꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯪꯒꯗꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯈꯥꯡꯉꯤꯕ ꯑꯃꯁꯨꯡ ꯃꯊꯧ ꯌꯥꯝ ꯆꯤꯟꯕ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯍꯣꯡ ꯁꯥꯡꯕꯝ ꯇꯝꯐꯩꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯥꯃꯣꯅ ꯉꯁꯥꯏ ꯇꯥꯃꯣꯅ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯊꯥꯎ ꯍꯥꯟꯒꯗꯕ ꯒꯥꯔꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤ ꯑꯗꯨꯒ ꯂꯝꯕꯤꯗꯁꯨ ꯊꯥꯎ ꯍꯥꯜꯂꯕ ꯒꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯌꯧꯔꯛꯀꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯑꯃ ꯊꯝꯈ꯭ꯔꯦ ꯇꯥꯃꯣꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯣꯝꯒꯤ ꯑꯣꯏꯜ ꯗꯤꯄꯣꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯈꯥꯗ ꯆꯦꯟꯕꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯅ ꯃꯁꯤ ꯀꯌꯥꯅꯣ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯔꯟ ꯃꯈꯣꯏꯅ ꯊꯝꯃꯤꯕ ꯄꯣꯠ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯄꯦꯅꯦꯂꯤꯁ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯅ ꯊꯥ 3ꯒꯤ ꯂꯩꯐꯝ ꯊꯣꯛꯏ ꯊꯥ 2ꯒꯤ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝ ꯊꯝꯕꯤꯈ꯭ꯔꯦ ꯑꯗ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯋꯥꯐꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯎꯟ ꯑꯕꯥꯎꯠ 700 ꯃꯨꯛꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯇ ꯁꯤꯖꯤꯟꯅꯔꯤꯁꯤ ꯃꯄꯥꯟꯗꯒꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯤꯡ ꯄꯣꯏꯟꯠꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯆꯠꯈ꯭ꯔꯒ ꯃꯣꯏꯅ ꯅꯨꯃꯤꯠ 2ꯒꯨꯝꯕ ꯆꯪꯉꯤ ꯑꯣꯟꯂꯤ ꯅꯨꯃꯤꯠ 2 ꯈꯛ ꯆꯪꯉꯤ ꯗꯤꯄꯣ ꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯌꯧꯕ ꯃꯇꯝꯗ ꯁꯤꯗꯒꯤ ꯗꯤꯃꯥꯄꯨꯔꯗꯒꯤ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯕ ꯗꯤꯃꯥꯄꯨꯔꯒꯤ ꯂꯝꯕꯤꯁꯤ ꯐꯔꯤꯉꯩꯗꯗꯤ ꯁꯣꯝꯗ ꯆꯠꯂꯒꯗꯤ kitang ten manina feeling point ju yami sodana haidi se TOP akoi huji bet ko chi lei ba Guwahati de lei ba simane adigi Tinsukia lere adigi Digboy lere feeling point ji tongale apara sam da ju ani lei adu idi ahum ni halam jana Dimapur chalagadi ana sigi hujikti sona jiri bam no chalagadi sagi Guwahati de lei ba keno sida कोई बेड को ची सिदा सिगी फीलिंग पॉइंट जिदंग हाले और सी हाले जी ngasi चखरगा एकोई जी नोंगालगा हेक्ता थुंगागा हेक्ता हांदी सगी हारिबा एरिया सिदा लेरिसिना जे मिजोराम लेरे दगी साइगी सिलचर नुंजर दगी नॉर्थ ईस्टर्न सोन साइड सी खरा दम पुई हुजिकी एरिया सिना सेंटर होइना सिदा कितंग रस होय चिन बनिना मोय सीरियल तोरगा हान बनि कितंग हान बगी ग्लेस कितंग तोरे एदो अनु क्यू दे लेइ बनिना कोइ नेता हान गे याते ana sigi posi lak matamda numini mangani ma ampena down change aduga sagi queue akoi gi kaino si loaded leiba khali leiba akoi gi alternate date tawi akoi gi se aruna week amada koina piri si sunday sima moi akoi gi kaino si security gi kaino ji sharpi akoi gi pubi kaino tawi moi sunday sima di pothagi haidana moi rest tawi ana koisu aduma rest tawi week amada adu thang su mai thang ji dudi tawinu haidana ai di sona jiri bam chalaga di koina daily gi sumaina simultaneously sonegi lakpa sonegi changbasi si lambi da week amada tawo akoi mapung phana thau halaba gari se jiri bam dagi akoi Digboy dagi roma mafam dagi petroling halakta mafam dagi ko sibok lakpa hona bada gari kyam hafta amda kyam lakpa yang ngamge hafta amada di ujiga ina haje tanji saurang rola ba para bada hafta amda gari kunna da kuntha di imphal ma thulpang ami nadaga kyam lebige bada hafta amada di akoi amumukta akoi na chalise 150 mukti puiye ba loaded singje thangba adigi 200 chu adigi 300 muksu lakpa yaugre maramdi nongmani ni akoi gi tanji akoi na op legi ba matam thong ya daba adigi ni barak adigi maku quite main problem di thong si ne ba thong si na lak ya daga di lot legadab si ya da jiri bam da leidei ne ba lot si hana akoi ngasi ji chakadaba tan 150 muk मोजे मैक्सिमम अपन 150 हेन मैक्सिमम बुबी वाई बनी मोइना आईडी कंपनी अमना 100 स्ट्रेंग जी मोइना कैनो दा सिक्योरिटी रीजन दा 100 तक हेन पुरो हेन शार्पी याम कन हाई बनी अदु बखोना 130 दे 150 बाउदी पुबियो अमुक टन नमदा हाइना दुमाइ तोरगा पुहन बनी अदुना कैगुम टन नम हेक्सोय बदा गाड़ी लोड तोरगा लाइबम सिंगसी थुंजेलकम तमदे कंपनी अनि गुम बखोना रिक्वेस्ट तोरगा मोइजो दम 300 अदाइ मो हेता पुथोरे अदुमाइ तोरगा अखोगी जी सिगी कैनोसिना लंबी जिरी बामदगी लाकपसिदा हुजिक्ति याम फरे लंबी ओनली थोंग खकी प्रॉब्लम लाथोक लांजिना पुंग अहुम बुक संगे हाय अखोगी स्कोट सिना 150 गाड़ी गुमबसिना सीआरपी सिना चलगा हेक हौबदगी अखोगी जी ट्रेड हेड गुमबनी मरमदि स्कोट सिना पाइलट सिना पुरगा दम टेंकी सि 150 अखोगी
आदगी थोड़े गाड़ी से अखोई गाड़ी थोड़े गाड़ी से चाम याखै थोड़े खरसु गाड़ी अमदा हल्लई पुसे क्यामु ताउ अखोई पुथोरी प्रोडक्शन से क्यामु पेट्रोल क्यामु लीटर क्यामु ओगदे मेट्रिक टन क्यामु ओगदे मेट्रिक टन जी अखोइना सेम अखोई मधुमा एक्यूरेट अखोइना हाई चौराको मा हेता आओ अखोई बारो के अखोइना खनै गाड़ी से सका सिदा हालिसी 12,000 किलोलीटर ने अदगी अमना 20,000 किलोलीटर नि 10 सका सिदा अनि छि कक्ते ने अखोइना सिजनरी सरिसे अन सिगी गाड़ी से 106 तंखाई तंखाई 50-50 गुम्बा थोगला गदी अदुगी वॉल्यूम दो दुम लैगनी 150 सिदा अदुगा हाइबो 150 सिदा सो मो अखोइना कनो तोबसिदा अखोइ कक्तंग प्रोडक्टे अदगी कइनोदी अखोइ गैस की गाड़ी सो यावरी अदुना सुमाइना तौरगा 100 मुग लाखपा नियम सुमना अखोई स्कोट फसन मतिक चाना पिबिरबा लंबी थोंगी फियम फसन फबो इगागदी अखोई लमदम सिदा थावगे अवाबजे सुनै लेबे लौब याब्रा अदुमदि याम सुम्मी मरमदि अखोइगी लेरिबा आयुसिना तौरिबा मुझे अखोइदा पीरिबा स्ट्रेंग जी गाड़ी की स्ट्रेंग सिना अदुम अखोइ स्मॉली अदु नॉर्मली चलगदी अखोइ अदुम कसु प्रॉब्लम लेति अन आइनु हुजि हाइजनिंगदि सिगी हुजिक मयामना जो हाइबिरि अखोइगी इरांग से नंगारांग नहान की अखोइगी नॉर्थ की ऑल इंडिया की इरांग से केप की मतंग सुमाइना अखोइगी फीलिंग ओइरिबा बोइन ओइरिबा एरिया खड डिस्टर्ब तब इरांग लेबदगी चंगदना थाव हालनबनी थाव हुजिक लंबी द मयाम हम लेरी अदुना हाइबा गाड़ी सी नोमदा हालगा तोलकपदा नुमिनि नि होमनि चंगनी अदुना सिगी इरांग जिना नोमा है रिलैक्स तब मतम तो हालगा हुजिक सु फीलिंग पॉइंट हुजिक गैस की फीलिंग अनी ले गैस की हाइबा एरिया से लोइना गाड़ी सी खामगा ले गैस की गाड़ी से अदु हेक लेबगा हेक हांगबगा मोय बंजी मोय गिदि हम साथी अरुन डिपो बावता थिंगजले अर हाइबा एरिया से हेक हानबगदी अखोई नोमनी ददी जिरीबाम सोसोदनि फादा थुंगबा थुंगगनेबा अदुना मसिदा इरांग जी लेरगदी अखोई उपाय लेती हाना जदैसु चथरी इरांग सिना इन कंटिन्यूशन से सथरक तागदी अखोई थावगी पेट्रोलियम प्रोडक्ट अमसुं गैस की प्रोडक्ट सिदा फंगदबी अवाबा से थेंगदि लेगनी अदो कयगमा इफ कयगमा खुदक थांद्रोक तारगदी अखोइदा अखोइ मिपाइनिगे लेते सुजोय सोइदना अखोइगी लमदम से थाव मरांग काइना फंगनी गाई सुसो तो लेरे हाबनी तामय मता होजि अखोइ खुदक फंगो पाव मन अखोइ जिरीबाम की एसपी मूवी गा गसी अखोइ टॉम टीवी फंगनो पाव म खुजु अखोइ फंगजरे होजि फावबदा जिरीबाम दगी अखोइ लोडेड ओइरबा तोंगान तोंगान ट्रक थाव पुबा ऑयल टैंकर मरफू इम्फाल की दमक सीआरपीएफ ने स्कोर तो थोखरे जुजु फंगो पावने अदो सुजोय सोइदना गसी थेंगना नत्र हाइ इफाव मुंगदि इम्फाल योरोगने खले अदो हाइबा पंग हाइबा ऑयल टैंकर मरफू सिनि इम्फाल योरोगदि तोंगान ऑयल पंप सिंदा मागी तोंगान बियम थोक पिथोक नत्र डिपोदो थमगसु सुजोय सोइदना अखोइ थावगी अवाबसी लेरोइद्रा हाइबदुनि अखोइ वखनदि फावजिरिसे अदो कुरिबा फिल्म सिदा हसागी थाव लोशनरुबसिंग अदगी थाव फुंदि वाबसिंग लेइबम मियाम दगे अपिन तोंगे अखोइगी मणिपुरदा थाव पीरिसी अखोइगी इंडियन ऑयल कॉर्पोरेशन सिमक पी अदुगा अमना भारत पेट्रोलियम मुसु पी मायाम हाना एनआरएल हामबसिंग एनआरएल रुजिक्ति लेते मार्च तौरे भारत पेट्रोलियम मैना आई स्वाइन खलि अनि कदोई अदुना आयोसिना पीरिबा मियाम द पीरिबा थाव मैंजे मसीदगी सांग खरा हंदजरगसु मियाम की डिमांड जिंगसी फंगन्न होनबदा मसाई भारत पेट्रोलियम नसु मागी थोदांग से तुम लौई हौजिक पुरैबा थाव सिंगसी आयोसी खतगी ओइतारगदी मोइनदी अखोइ मणिपुरदा थाव से फजना ता मयाम की अपाम पीबदी ngमोइ ख्वाइ मरुइना असाई अवातपा मेनरिबा भारत पेट्रोलियम की थाव सु योहनबा ताबनी अदुनि अदु हेक लेत्रगदी क्यू ओदुम लेगनी थाव दे तुम लेगनी अदु क्यू दे तुम लेगनी आई अहामदा आई थमजके अखोइगी होजिकी मोइना तसा पीएमना माना थौरइदु आई अहिंग सिदा मोइ इम्फालदा योरकने थाजते मोइ लंबी मोंग सुंबमदा मोइ सोय पोथानी अहिंग थौबा हि दुम खुदोंग थिंगाय दुम ओइ लंबी खफियम ख फरगसु लोय ऑर्डर फिल्म द फतब मयाम यावबनिना कना ममना अकाय तो यम तौर केरगदी याम कोम पोरा मनिना मदुना आई हम साम द मोइ बराकुम द लेगा अहिंग जे अहिंग लाखदरा खोखदरा माइ तो बम या तौरकदा न खलि अदुना हयेंगी पुंग अनि ओहुम गुंगरदी थोंबे आय न खलि कोन लोबे अदो मशी आद लाइबा ngसागी कनो से टैंकर यांखै मुगला सुंगाइरे मथु मुगला सी लाइबा पोसे अखोइना पैनिक बाइंग मुसुम तौरगदी बखो करिन कादत अखोइ होइ अखोइ हान बदा अखोइना अखोइ कनो से इरांग सि सुम हौया पोन्ते असाम सुम लो हौया पोन्ते
aduna numi mangane horbe tarane hobi ai horga su thau sum thingya ponte ade khoi state tadi rang ite kaina pabai mai to ger kani india ga me sum ta thom thong pot amane aduna adu ki wakhal was yeng bir kanda mayam na magi panic buying si yar ga tawre da bane panic buying bul tawdra di akoi problem ka su le roe adagi sangi hai sp na sang re hai ni adagi di hayang ngasi numini hungni le ka di mapan su gari mayam le do mathang mathang mai laksani adagi song gi sum chakani aduna sidi akoi na gari si ta samini sanga sum na kan chatre hai ko gari chatre si amudra pulap sapna te ba khara amana sida legani yoni adu khara amna lambi da legani khara amna thaw hakani sune ba adu hojikti ada tension zilo le na banina mizoram lom gi su den ateti mayang gi su thaw han ba gi qc yam sang ngane ba su aduna manipuri gari kan ta han biu ko sum na kan da problem le hai ba yar we da banina adu su matam kharte me na logune ba log ga su ka su wan ga le te aduna sigisina thaw gi di kan ta idi kan nge leitre ai di kan u pakhate luri di thaw gi di bo gi di CRP gi kan boy pi CRP le tra so army ne to wi ai tangai phadabni na mane police thawai no sum bi atai pot mayam sana thakna pot sai mayam ji au hapsul lu bati lo alu kaya ma labi da pat laga lei bagi pot aba lei mane hoi alu ji da labi da pan phok chale la hen la ga di amu no man hengala ga duine mane labi da pandra leiba mayam le ngani hujik alu anu phange mayam khabi dungai alu anu ba si gari man dan lon jala thambada min mangani thamya ponte bo khoi kan dok bada impal yo bada thamya ponte ba sagalak panina adu mete maton thokpa pat pat pum yam yore posi aduna alu gi maman wang kharap ta bani tilau gi maman si hujik si suoi na yon bada swai da yon bada sama ga tara den kun bog yoli adu wholesale da yeng bada khoi na yeng bada sam bog yoli masigi si ngarang buki price rate ni ko ngasi dagi di sam tara yo kani hayeng di sam kun ni yo kani sam kun bu yoroba sumna kan sam ni phu da yore ado Delhi da budi kan sani yo ga hai moi di yam sa balam ni la kamai to no dia akoi demand yam ba sunati akoi di la yam phom na mori le bese mori rom de tilong sam putore sanam sam putore aduna somgi post ji lak ta so songi post na supplementary to me khara dum kanai ba aduna maman si ka ba ngam de aduna hojik asagi lambi da program banina akoi hawai phangdoi phim lakan asa thau phangdoi phim lakan thum phangdoi phim lakan ku sala ga di sei problem sine ba thau gi di tangai phada banina scotor lakto ni amadu scotor bi di kam to bi di aduga shapi sing scotor sing je thau gi si chatna bi damak da asagi tangai phada po ni na sa thag yaw ri bo mayam gari mayam du matai roi thamjal ni kham thamoi tamaka da thau gi gari na thoi ne ba thau si VIP ni ujing matam da ji amaduna akoi VIP na ta mi khoi sa khoi sa na bim da sak thong da su yum da gai sing si thau da di habi chat na bi culture ma le lam dam ma ne ba ai tawo dei thang thong ga tawo tawo din da tawo din ai khoi ujik u ri bu lam dam si u ri hoi sai na ba me am pen da me am long le ke pu ma sung ai ILP isu me am le tawo je i ta seng na di je ILP si campaigner ni habi bot tu mo ga isu si ga sing tang na khoi ta thai bu di da ga plapun boi na hojik phaugi oiribo lamdam sigi oiribo irang amusung atopa akoi neighboring akoi state sing da oiribo irang sigi di kai yeng ne hojik oiribo sigi मसी ओइरैबा फिबम जी एकोई मियाम द सोलकदब फिबम दु एकोई कंजनबगी दमकता औबो मोमेनी तोंगान तोंगान बा मोमेन सिंगसी अद खरे हेना सोकपा खितंग सोकपा सोकतब देमता लेरोय मरम दे एकोई सी बॉडी पारम नि इंडिया नि इंडिया नति हारगे दे एकोई मोइदि सो ओय है इंडिया दा जंका दोरिबा माइग्रेंट कोई भी फॉरेन नेशन मुखगी रिलीजियस तरुक चंग बसिंगना बिहार दबु मागी सिटीजन ऑल ओरसु यूपी दबु ऑल ओरसु बेंगोल दबु ऑल ओरसु ओन बलोयर कांदा मखोय कदाय कदाय द मखोय गिदि इसिंगना अखोय की अकुटबा जगह थीरगा चेन ब दुमाइना अखोय मखोय सिंगदु मयु मकई फजना लेतबा फजना सेंथोक लंबी लेतबा फजना हिंब ngamjadaba kangu singduna hingbam thirakpada nungaiba mafam thirakpa ase masidi mahusani permit paisu amu paisu mokhoi gi leibham thirakpa ase aduna all India adu khare hena fertile loiba khare hena hawa nungsit phaba awang nungpok landam gi jaga sida hena haijilakani aduna yam hena wagani maramdi population su hanadagi koi demographical mi siang jamjade geographical pic palamdamni hairiba singsida atop miyam sing tu laksel kanda aikoi oirakadaba tungi future gi oiba fibam du punna khangmina bagi tangai phata na tawo mara se akoi national general secretary BJP Ramatham imphana thungre imphana thungu matam da harau tyam okhi mark si hanba akoi lamdam si ILP satna ba horoba haure la phugi ba quite fast hanba ILP pai ba si akoi Ramatham oige ado hauji phawda flight la iba gai la iba mayam si kai forward si ko kai action take lokot ba kai fem lagi madu ai na ngai si madu hoi moi pigre
ꯀꯩꯅꯣꯗꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ILPC ꯆꯠꯅꯍꯜꯂꯅꯤꯅ ꯁꯦꯟꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯑꯩꯈꯣꯏ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯔꯗꯔ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ILPC ꯆꯠꯅꯍꯜꯂꯅꯤꯅ ꯆꯠꯅꯔꯅꯤꯅ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯔꯗꯔ ꯑꯃꯒꯨꯝꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯔꯗꯔꯒꯨꯝꯕ ꯊꯣꯛꯈꯤꯕ ꯑꯩ ꯊꯦꯡꯅꯗꯦꯅ ꯂꯧꯋꯦꯕꯀꯣ ꯂꯩꯇꯦꯅ ꯂꯧꯋꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯊꯣꯛꯂꯛꯈ꯭ꯔꯦ ꯑꯣꯔꯗꯔꯁꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯃꯦꯟꯗꯒꯤ ꯔꯦꯖꯤꯗꯦꯠ ꯑꯣꯏꯅ ꯊꯣꯛꯄ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯊꯣꯛꯑꯒ ꯃꯁꯤꯒꯤ ꯁꯤꯒꯨꯝꯕ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯔꯨꯜꯁ ꯑꯦꯟड ꯔꯤꯒꯨꯂꯦꯁꯟꯁꯤꯗ ꯃꯁꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯗꯨꯗꯤ ꯀꯩ ꯌꯦꯡꯒꯦ ꯃꯗꯨ ꯃꯌꯥꯝꯗ ꯄꯣꯠꯇꯣ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯦꯕ ꯇꯥꯛꯄꯒꯤ ꯂꯧꯈꯠꯂꯛꯄ ꯑꯣꯏꯅ ꯎꯕꯤꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯅꯁꯨ ꯎꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯃꯤꯌꯥꯝꯗ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣꯝꯃ ꯑꯣꯏꯅ ꯎꯍꯟꯕꯁꯦ ꯃꯁꯤ ꯗ꯭ꯔꯃꯥꯇꯥꯏꯖ ꯇꯧꯕꯗꯧꯅ ꯇꯧꯕꯁꯦ ꯃꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯟꯊꯕ ꯃꯌꯥꯝꯗ ꯈꯜꯍꯟꯕꯗ ꯃꯤꯌꯥꯝꯕꯨ ꯀꯔꯦꯝꯅꯕꯗꯧꯅ ꯇꯧꯕ ꯃꯥꯟꯕ ꯁꯨꯈꯪ ꯈꯪꯗꯕ ꯃꯌꯥꯝꯁꯤ ꯏꯈꯪ ꯈꯪꯅ ꯀꯔꯤꯝꯇ ꯈꯪꯗꯕꯗꯧꯅ ꯍꯦꯛ ꯄꯨꯕꯗꯨꯁꯨ ꯂꯥꯟꯒꯅꯤꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯔꯥꯝ ꯃꯥꯙꯕ ꯈꯛꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯆꯪꯉꯛꯏꯁꯤ ꯑꯩꯈꯣꯏ ꯑꯩ ꯏꯁꯥꯃꯛ ꯅꯍꯥꯟ ꯆꯠꯅꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯂꯥꯛꯏꯅꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯗꯨ ꯀꯔꯤꯝꯇ ꯆꯦꯛ ꯇꯧꯗꯦ ꯀꯔꯤꯝꯇ ꯍꯪꯗꯦ ꯖꯤꯔꯤ ꯂꯝꯕꯤꯗ ꯊꯣꯛꯂꯛꯏꯕ ꯉꯔꯥꯡ ꯅꯍꯥꯟ ꯆꯪꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯝ ꯇꯧꯗꯦ ꯏꯌꯥꯔꯄꯣꯔꯠꯇ ꯉꯁꯤ ꯉꯔꯥꯡ ꯂꯥꯛꯏꯗꯨ ꯄꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨ ꯁꯣ ꯑꯃ ꯇꯧꯏ ꯍꯥꯏꯕꯗꯨ ꯁꯣ ꯑꯃ ꯇꯧꯕꯗꯨꯅꯤ ꯃꯌꯥꯝꯗ ꯁꯣ ꯑꯃ ꯇꯧꯕꯗꯨꯅꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯒ ꯃꯁꯤꯃꯛꯅ ꯍꯦꯛꯇ ꯑꯦꯛꯁꯟ ꯇꯦꯀꯜ ꯍꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯊꯕꯛꯁꯤ ꯇꯧꯔꯒꯗꯤ ꯃꯑꯣꯡ ꯃꯔꯤꯟ ꯅꯥꯏꯅ ꯅꯤꯌꯣꯝ ꯅꯥꯏꯅ ꯑꯩꯈꯣꯏ ꯐꯖꯅ ꯒꯥꯏꯗꯂꯥꯏꯟ ꯑꯃ ꯇꯧꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯁꯣꯒꯤ ꯃꯑꯣꯡꯗ ꯇꯧꯕꯁꯤꯗꯤ ꯃꯁꯤꯗꯤ ꯃꯤꯌꯥꯝꯕꯨ ꯀꯔꯦꯝꯅꯕꯗꯧꯅ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯈꯣꯠꯅꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯃꯇꯨꯡ ꯇꯧꯕꯤꯅꯨ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩ ꯇꯥꯃꯣ ꯇꯝꯐꯥꯏꯗ ꯇꯥꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯇꯥꯃꯣ ꯇꯝꯐꯥꯏꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯄꯔꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯗꯣ ꯂꯥꯁ ꯑꯣꯏꯅ ꯇꯥꯃꯣꯒꯤ ꯊꯝꯖꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯄꯔꯤꯡꯁꯤꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩꯒꯦ ꯑꯩꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯅꯤ ꯁꯤꯖꯟꯗ ꯗꯤꯃꯥꯄꯨꯔꯁꯤ ꯑꯗꯨꯝ ꯆꯠꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟꯂꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯁꯦ ꯁꯤ ꯇꯣꯞ ꯐꯣꯝꯗ ꯊꯝꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯊꯣꯡ ꯑꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯃꯀꯨꯒ ꯀꯩꯅꯣꯒꯁꯦ ꯕꯥꯔꯥꯛꯀꯁꯦ ꯃꯁꯤ ꯑꯗꯨꯝ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯒꯥꯔꯤꯁꯤꯡꯁꯤ ꯌꯥꯝ ꯆꯥꯎꯕ ꯒꯥꯔꯤ ꯍꯧꯖꯤꯛꯇꯤ 10 ꯆꯀꯥ ꯑꯗꯒꯤ 12 ꯆꯀꯥ ꯑꯗꯒꯤ 14 ꯆꯀꯥ ꯁꯨꯃꯥꯏꯅ ꯑꯆꯧꯕ ꯒꯥꯔꯤ ꯀꯦꯄꯥꯁꯤꯇꯤ ꯌꯥꯝ ꯄꯨꯕ ꯌꯥꯕ ꯒꯥꯔꯤꯁꯤꯡꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯗꯤ ꯇ꯭ꯔꯛꯀꯤ ꯄꯣꯠꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯕꯅꯤꯅ ꯔꯦꯜꯋꯦ ꯌꯧꯗꯕꯅꯤꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯊꯣꯡ ꯑꯅꯤꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯒꯤ ꯇꯣꯅꯦꯖꯤ ꯂꯤꯃꯤꯠ ꯂꯩꯁꯟꯈ꯭ꯔꯦꯕ ꯒꯣꯔꯃꯦꯟꯅ ꯁꯣꯝꯗꯅ 25 ꯇꯟꯅꯤ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯁꯤꯗꯅ ꯑꯗꯨ ꯖꯤꯔꯤꯕꯥꯝꯗꯅ 24 ꯇꯟꯗꯒꯤ ꯍꯦꯟꯅ ꯃꯦꯛꯁꯤꯃꯝ ꯄꯨꯕ ꯌꯥꯗꯦ ꯍꯥꯏꯕ ꯒꯣꯔꯃꯦꯟꯒꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯆꯜꯂꯒ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇ꯭ꯔꯛꯁꯤꯡꯁꯤ ꯉꯁꯥꯏꯒꯤ 24 ꯇꯟꯗꯒꯤ ꯍꯦꯟꯅ ꯄꯨꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯣꯠꯇꯨ ꯀꯦꯄꯥꯁꯤꯇꯤꯗꯨ ꯄꯨꯒꯗꯕ ꯒꯥꯔꯤꯁꯤꯡꯗꯨ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯗ खितंग कनागुम्बना है ड्राइवर का गुम्बा कई गुम्बना खितंग हेन कई गुम्बा पू खोतन मयाम उनरी दुनी देखी मयाम कईनो लोट हेन पुबदा थोंग अते कई थोए है हैंगिंग ब्रिज द अदि बरा ब्रिज द हैंगिंग ब्रिज ने अकोइना एक अकोइदगी हलमगदबा माले आई वखंदा अन सिगी पोचिदा तुम ngसागी हेवी लोड से मणिपुर पुंबगी असिदा पुसलकनी हाइबा अखोगी लंबी परिंग से लाइबा पोसै मयाम प्रोपोसे लंबी की खुदोंथे याम थोइसे सुमतगी बराक अमसुंग मकु खोंग अनि थोंग अनि खसिना अवाबु हेले मेली आइडी अदो दागदि ngसिगी लेंगांग नामसुंग बीआरटीबी कांगुना अखोगी हाइरिबो थोंग अनि से मतम सुनो मोंगदा सेमन मथौ तारे ना जगदि अखोइ पुनम वामिन रगनि हाइबसि तामो थमनिगे तामो लोसलगि तामो हेमत दा अखोइ तेतक ना मतम लोसले अखोइ हौजिक ओइदिबो इशू सिदा हौजिक थेंगरिबो म्याम पुरो नैनगरे लास्ट ओइना मिनिट अनि तगे ओइना करी हाइनिंगो लेदिगे अनु थमि अखोगी यारोंग कल्ली है सबिरायना कल्ली है फिल्म से मसीन तबदने हाइदुसी अखोगी ILPC मणिपुर दा सनरे सनरदनबो अखोई आहान बोइना रामाचो दा पीरिनिको अदो अखोई थौरांग तोबसे आहान बा होबनिको आहान कोनिना थौरांग तोबसे याम वानोई अदो थौरांग सी खरचुन तोहनि अदुगा सिगी ngaraंगी खुदकी ओइना तंगाई फदबा ममिंग लौनबनि खंदे मनि खंदे मोय पीरे अदु फारे पिजसुनु जत्रा हुनबगुमनि हाइतारे आ पीरे अदु
ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯣꯝꯁꯦ ꯀꯥꯏ ꯐꯪꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯊꯥꯒꯗꯕꯅꯤ ꯗꯦꯟ ꯑꯗꯒꯤꯗꯤ ꯀꯥꯏ ꯀꯥꯏꯗ ꯑꯣꯐꯤꯁ ꯍꯥꯡꯒꯗꯕꯅꯣ ꯑꯣꯐꯤꯁꯁꯤꯡꯗꯣ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯕ꯭ꯔꯥ ꯀꯥꯏ ꯀꯥꯏꯗ ꯂꯩꯗꯣꯔꯤ ꯁꯦꯝꯗꯣꯔꯤ ꯆꯠꯅꯔꯦꯗꯤ ꯍꯥꯏꯕ ꯑꯗꯨꯒ ꯆꯠꯅꯔꯒ ꯏꯝꯄ꯭ꯂꯤꯃꯦꯟꯗꯤ ꯇꯧꯗꯕꯒꯤ ꯄꯣꯠꯁꯦ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯠꯀꯤꯗꯤ ꯂꯣꯏꯔꯦ ꯃꯥꯏ ꯃꯊꯧꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯏꯊꯧꯅꯦꯕꯁꯤ ꯇꯥꯔꯤꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯡꯗ ꯇꯥꯔꯤꯁꯤ ꯑꯃꯅ ILP ꯆꯠꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯆꯪꯉꯒ ꯂꯩꯍꯧꯕ ꯃꯤꯇꯣꯞꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ILPꯅ ꯀꯣꯟꯒꯗꯕꯗꯨꯅꯤꯀꯣ ILPꯅ ꯀꯣꯟꯒꯗꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯗꯣ ꯄꯥꯁ ꯄꯤꯗꯣꯏꯅꯣ ꯅꯣꯏ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯂꯧꯔꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯁ꯭ꯋꯥꯏꯗꯁꯨ ꯂꯩ ꯂꯩꯅ ꯑꯗꯨꯃꯛ ꯄꯥꯁ ꯄꯥꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯥꯛꯑꯣꯏ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯀꯩꯅꯣꯁꯤ ILP ꯆꯠꯅꯔꯦꯅ ꯃꯌꯥꯝ ꯐꯥꯗ ꯍꯔꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯦꯞꯀꯤ ꯋꯥꯁꯤꯗꯤ ꯃꯁꯤꯅ ꯍꯦꯛꯇ ꯀꯣꯗ꯭ꯔꯥꯅ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯃꯗꯤ ꯌꯥꯝ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯨꯡꯗ ꯊꯥꯎ ꯐꯪꯗꯕꯤ ꯑꯋꯥꯕ ꯄꯣꯠꯁꯦ ꯃꯃꯜ ꯇꯥꯡꯈꯠꯄꯤ ꯑꯋꯥꯕꯁꯨ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯀꯦꯞꯀꯤ ꯑꯋꯥꯕꯁꯤ ꯑꯩ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣꯝꯇꯪ ꯑꯩ ꯄꯜꯂꯝꯗꯕ ꯌꯥꯗꯦ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯂꯣꯏꯁꯤꯜꯂꯦꯕ ꯇꯦꯟꯇꯛꯅ ꯍꯣꯏ ꯀꯩꯅꯣꯅꯤ ꯀꯦꯞꯁꯤꯗꯅꯤꯀꯣ ꯑꯩꯈꯣꯏ ꯀꯦꯞꯁꯤ ꯆꯠꯅꯔꯦ ꯃꯌꯥꯝ ꯆꯠꯅꯔꯦ ꯃꯅꯤꯄꯨꯔ ꯆꯠꯅꯔꯣꯏ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯂꯩ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯀꯩꯗꯧꯔꯦ ꯃꯤꯇꯣꯞ ꯃꯌꯥꯝ ꯂꯩ ꯃꯤꯇꯣꯞ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯂꯥꯛꯇ ꯂꯩ ꯃꯅꯤꯄꯨꯔꯗ ꯑꯗꯣ ꯃꯤꯇꯣꯞ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ILP ꯆꯠꯅꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯃꯤꯇꯣꯞ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯇꯥꯕ꯭ꯔꯥ ꯍꯥꯟꯅꯒꯤ ꯃꯤꯇꯣꯞꯇꯣ ꯑꯗꯨꯝ ꯃꯤꯇꯣꯞ ꯑꯣꯏꯅ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯑꯗꯣ ꯃꯣꯏꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯀꯗꯧꯗꯤ ꯍꯤꯟꯗꯨꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯈ꯭ꯔꯒ ꯑꯁꯥꯝꯗ ꯆꯪꯂꯒꯗꯤ ꯃꯣꯏꯁꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯂꯧꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯄꯤꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯗꯣ ꯁꯤꯇꯤꯖꯦꯟ ꯂꯧꯔꯒ ꯁꯨꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯂꯥꯛꯑꯒꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯒꯤ ꯆꯌꯦꯠꯅꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯋꯥꯈꯜ ꯊꯥꯗꯕꯤꯌꯨ ꯑꯁꯤꯗ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯇꯝ ꯅꯠꯇꯦꯅ ꯑꯩ ꯑꯄꯤꯜ ꯇꯧꯖꯒꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯅꯣꯔꯠ ꯏꯁ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯀꯔꯤ ꯄꯥꯝꯃꯤꯕꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯦꯞꯀꯤ ꯏꯁꯨ ꯑꯃꯁꯨꯡ ILPꯒꯤ ꯏꯁꯨꯁꯤꯡꯗ ꯂꯩꯉꯥꯛꯅ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯈꯣꯡ ꯊꯥꯡꯉꯨꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯃꯤꯄꯥꯏꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯇꯣꯄꯤꯛ ꯊꯝꯃꯤꯕ ꯑꯗꯨꯒ ꯂꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯄꯦꯇ꯭ꯔꯣꯜ ꯐꯪꯉꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯑꯣꯏꯜ ꯄꯝꯁꯤꯡꯗ ꯑꯩꯈꯣꯏ ꯀ꯭ꯌꯨ ꯁꯥꯡꯅ ꯂꯦꯞꯅꯕ ꯑꯃꯁꯨꯡ ꯑꯍꯦꯟꯕ ꯄꯣꯠꯁꯤꯡ ꯂꯧꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯦꯇ꯭ꯔꯣꯜ ꯊꯥꯎ ꯑꯁꯤ ꯐꯪꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯁꯤ ꯂꯩꯍꯟꯗꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯧꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯁꯨ ꯆꯞ ꯆꯥꯕ ꯂꯧꯕꯤꯌꯨ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯑꯩꯈꯣꯏ ꯊꯝꯕꯤꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯇꯥꯃꯣ ꯍꯦꯃꯟꯇ ꯇꯥꯃꯣ ꯑꯩꯈꯣꯏ YK ꯖꯤꯔꯦꯟ ꯑꯃꯁꯨꯡ ꯇꯥꯃꯣ ꯇꯥꯝꯐꯌꯥꯏ ꯑꯁꯤ ꯑꯩꯈꯣꯏ ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯣꯀꯤꯡ ꯄꯣꯏꯟꯠ ꯁꯔꯨꯛ ꯌꯥꯕꯤꯕꯗ ꯄꯦꯅꯦꯂꯤꯁ ꯑꯍꯨꯝꯃꯛꯄꯨ ꯑꯃꯨꯛ ꯀꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ Thank you. ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯇꯣꯀꯤꯡ ꯄꯣꯏꯟꯠ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯤꯌꯥꯝꯗꯤ ꯀꯥꯏꯅꯕ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯤꯅꯕꯤꯁꯤ